Hairang Leirang Channel na mayam gidamakta pujaragli Chingmi Singi Punga Wari Galngam Thaina mamangaida dapa kauba yamna tanba nupa ama leirami. Mahak thabak ingkhang amatta suramdi. Nongmagi chagadaba khara adu charaga koi langduna leirami. Mahakna leiriba khulladugi khulakpagi masak matau phajarabi machanupi ama leirami. Madu mahakna yamna pamlami. Nupi adunadi dapabu yamna talli masa mau phatte mapangal soli khanduna pamlamdi. Dapana mana pamjaba nupi adugi matung lona lona inaduna themba haurai. Numit khudingi ayuk anganbada khulakpagi machanupi adu khongdagi ising sokpa chatli. Ising khong tana chatpada narak singlak samduna chatpada ayuk liklana dapagi mafi marol adu pumchochotlami. Aduga khulakpagi machanupi gidi mana setliba mafi maronda ising marik amatta paktaba makai khongdagi ising puduna lai. Madu ubada dapadu yamna ngaklami. Mi pumnamaki mafi marondi chotlaga khulakpagi machanupigi mafina chotriba karigino mapukningda khalami. Nongmadi ayuk anganbada dapana ising khong chatpa lambi adugi narakta lumduna khulakpagi machanupi ngaiduna leire. Ngaihak leiraga khulakpagi machanupina khulgi panthong lanthok mi atai laktringaida mana setliba phanek adu thanamlaga napina lep thumba narakta changlaktuna ising khongdagi ising soi. Mana ising sokluraga halakpada mana thanamba phanek adu leiramdri. Phanek leitrabada khulakpagi machanupi adu mathawai waduna mayumda hanba yadaduna phamduna leiri. Matamasida dapana naraktagi phanek paiduna thorakli. Khulakpagi machanupina phanek piyu haibada dapana nahak phanek pamlabadi aina haiba yagi haina wasau. Adu oirabadi nahaki phanek asi pige hairakli. Tawpham khangdaduna khulakpagi machanupina nangna haiba yagani haina wasakli. Dapana ngasidagi nahak aigi nupi oirage yarabadi phanek asi pirage hairakli. Dapagi wado tabada khulakpagi machanupi adu paukhum piba ngamdana tuminna maru luktuna leiri. Dapana taksilakpada tawpham khangdaduna khulakpagi machanupi adu yaningda yari. Mahaki nupi oige hairi. Numit adudagi hauna khulakpagi machanupi adu dapagi nupi oikhri. Dapadi ningba thungladuna phanek piramlaga mayumda hankri. Khulakpagi machanupina phanek adu sisilaga mathwai nungaitana ising puduna mayumda halai. Machanupina mathwai nungaitana halakpa maithong adu ubada khulakpana kari tawrabage hangbada machanupina paukhum amata piramdana imungda changlaga kaptuna laikhri. Matam khara leiraga machanupi leisabi adu mirole khanglaklabada mapa khulakpa adu yamna sauri. Machanupida nahaki nupa kanano taktuna hangli. Dapa haiba nupa asidi mapana yadaba misak oibana mapada wafam adu kangthokpa ngamkide. Tha tara mapung pharabada khulakpagi machanupi adu masak matau phajaraba machanupa ama pokli. Angang adugi masak uraga khulakpa sauba phabadi lairadana nongmagi mathwai nungaitana leirakpada chahi ahum phajilakli. Angang adu chaurakli. Nongma khulakpana khulgi pakhang pumnamak amata chithadana kauraga magi sumang matonda saduna thamliba pakhang phaladuda phamhalli. Khulakpana machanupina pokpa masunupado puthoklaga mapa masak ta'u hairi. Angang aduna tapna pakhang phal tana changsinkhiduna dapagi masada pairuri. Madu ubada khulakpadu saubana luton kakhri. Dapasu kibana masa thak nikli. Asuk tankraba mapangal sonba nupada ichanupi leiduna nungaiba haunade. Makhoi ahum asigi masak hek uriba makai ai nungaigadaba leitre. Asi khaladuna khulakpana dapani machanupini masunupani ahum adu polang achauba amada hapchilaga ising mayaida hauba ugi uton amada yansili. Makhoi ahumna yaliba uton aduda
ꯇꯦꯛꯇꯨꯅ ꯄꯣꯂꯥꯡꯗꯨ ꯏꯁꯤꯡꯗ ꯂꯨꯞꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯅꯅꯕ ꯄꯣꯂꯥꯡ ꯑꯗꯨꯗ ꯅꯨꯡꯗꯨꯝ ꯑꯃꯁꯨ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯄꯥ ꯈꯨꯂꯥꯛꯄꯅ ꯁꯤꯜꯂꯤꯕ ꯊꯧꯗꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅꯗꯤ ꯈꯪꯗꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯗꯄꯥꯗꯤ ꯅꯣꯛꯂꯝꯃꯤ꯫ ꯄꯣꯂꯥꯡ ꯑꯗꯨ ꯏꯁꯤꯡ ꯃꯌꯥꯏꯗ ꯊ꯭ꯔꯥꯛ ꯊ꯭ꯔꯥꯛ ꯌꯥꯟꯊꯕꯗꯨꯗ ꯗꯄꯥꯗꯤ ꯍꯔꯥꯎꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯍꯥꯏꯗꯨꯅ ꯁꯥꯟꯅꯩ꯫ ꯗꯄꯥꯅ ꯅꯣꯛꯈꯦꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯥꯒꯤ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯒꯗꯒꯦ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯤꯒꯤ ꯃꯁꯛ ꯂꯧꯔꯒ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯤ꯫ ꯂꯥꯏꯅ ꯑꯣꯟꯕ ꯃꯤ ꯑꯗꯨꯅ ꯗꯄꯥ ꯅꯍꯥꯛꯅ ꯇꯣꯡꯗꯨꯅ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯇꯣꯡꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯗꯄꯥꯅ ꯑꯩꯅ ꯇꯣꯡꯂꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯃꯟꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯦ, ꯅꯍꯥꯛꯁꯨ ꯇꯣꯡꯅꯤꯡꯂꯕꯗꯤ ꯈꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯗꯨ ꯌꯥꯝꯅ ꯇꯣꯡꯅꯤꯡꯂꯦ꯫ ꯑꯩ ꯑꯃꯨꯛꯇ ꯇꯣꯡꯒꯦ, ꯅꯍꯥꯛ ꯀꯨꯝꯊꯔꯛꯎ ꯍꯥꯏꯔꯛꯂꯕꯗ ꯗꯄꯥꯅ ꯑꯩꯈꯣꯏꯗꯤ ꯀꯨꯝꯊꯕ ꯉꯝꯗ꯭ꯔꯦ, ꯅꯍꯥꯛꯅ ꯇꯣꯡꯅꯤꯡꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯥꯡꯊꯕꯤꯌꯨ, ꯑꯗꯨꯒ ꯅꯍꯥꯛ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯇꯣꯡꯉꯨ꯫ ꯂꯥꯏꯅ ꯑꯣꯜꯂꯤꯕ ꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯎꯇꯣꯟꯗꯒꯤ ꯂꯧꯊꯕꯤꯔꯒ ꯃꯍꯥꯛ ꯃꯇꯣꯝꯗ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯏꯁꯤꯡ ꯏꯌꯥꯏꯗ ꯍꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯗꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯈꯔ ꯆꯠꯂꯒ ꯄꯥꯛꯂꯕ ꯂꯝꯍꯥꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯝꯍꯥꯡ ꯑꯗꯨꯗ ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯗꯄꯥ ꯑꯁꯤ ꯇꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯨ ꯃꯆꯥ ꯊꯥꯛꯄ ꯉꯝꯅꯅꯕ ꯊꯕꯛ ꯀꯟꯅ ꯁꯨꯔꯒꯦ ꯈꯜꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯆꯥꯛꯉꯟ ꯆꯥꯔꯒ ꯄꯥꯝꯂꯧ ꯌꯥꯟꯕ ꯆꯠꯂꯤ꯫ ꯃꯥꯅ ꯄꯥꯝꯂꯧꯗ ꯍꯧꯕ ꯎ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯌꯥꯟꯊꯠꯂꯨꯔꯒ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ ꯌꯥꯟꯊꯠꯂꯝꯕ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯀꯦ ꯈꯟꯗꯨꯅ ꯆꯠꯂꯨꯕꯗ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯟꯗꯨꯅ ꯊꯕꯛ ꯁꯨꯅꯤꯡꯗꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ ꯈꯜꯂꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯇꯩ ꯃꯅꯥꯎ ꯆꯥꯛꯉꯜ ꯆꯥꯔꯒ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯄꯥꯝꯂꯧ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯎ ꯋꯥ ꯃꯌꯥꯝ ꯌꯥꯟꯊꯠꯂꯒ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯇꯩ ꯃꯅꯥꯎꯅ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯀꯦ ꯆꯠꯂꯨꯕꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯗꯄꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯎ ꯋꯥ ꯌꯥꯜꯂꯤꯕꯁꯤ ꯂꯥꯏꯐꯝ ꯑꯣꯏꯕ ꯇꯥꯔꯦ, ꯅꯠꯇ꯭ꯔꯒ ꯎ ꯋꯥꯁꯤꯡ ꯑꯁꯤ ꯆꯍꯤ ꯀꯨꯏꯅ ꯍꯧꯔꯗꯨꯅ ꯂꯥꯏ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯒꯨꯝꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯟꯊꯠꯂꯤꯕ ꯎ ꯋꯥꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯍꯧꯒꯠꯂꯤꯕꯅꯣ ꯌꯦꯡꯂꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯌꯥꯟꯊꯠꯂꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯍꯨꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯈꯔ ꯂꯥꯞꯅ ꯍꯟꯗꯣꯛꯂꯒ ꯅꯥꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯣꯡꯖꯥꯎ ꯑꯃꯅ ꯄꯨꯡ ꯑꯃ ꯃꯉꯛꯇ ꯌꯥꯟꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯥꯅ ꯄꯥꯝꯂꯧꯒꯤ ꯃꯌꯥꯏꯗ ꯐꯝꯂꯒ ꯃꯥꯒꯤ ꯄꯨꯡ ꯑꯗꯨ ꯌꯩꯗꯨꯅ ꯇꯨꯔꯤꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗ ꯌꯥꯟꯊꯠꯂꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯄꯥ ꯃꯇꯩ ꯃꯅꯥꯎ ꯉꯛꯄꯅ ꯊꯦꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯏ ꯑꯗꯨꯗ ꯌꯣꯡ ꯐꯥꯔꯨꯁꯣ ꯊꯧꯖꯤꯟꯈꯤ꯫ ꯃꯄꯨꯒꯤ ꯌꯥꯊꯪ ꯐꯪꯕꯗ ꯍꯨꯏ ꯑꯗꯨꯅ ꯌꯣꯡ ꯐꯥꯅꯕ ꯆꯦꯜꯂꯛꯄ ꯎꯕꯗ ꯌꯣꯡꯖꯥꯎ ꯑꯗꯨ ꯄꯨꯡ ꯄꯨꯔꯒ ꯀꯤꯗꯨꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯍꯨꯏꯅ ꯍꯟꯕ ꯂꯩꯇꯅ ꯈꯣꯡꯗꯨꯅ ꯇꯥꯟꯅꯕꯗ ꯏꯁꯤꯡꯈꯣꯡ ꯃꯌꯥꯗ ꯌꯣꯡ ꯑꯗꯨ ꯐꯥꯔꯦ꯫ ꯍꯨꯏꯅ ꯌꯣꯡ ꯑꯗꯨ ꯍꯥꯠꯇꯣꯛꯀꯦ ꯇꯧꯔꯛꯂꯕꯗ ꯌꯣꯡꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ, ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯡ ꯑꯁꯤ ꯂꯧꯕꯤꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯗꯄꯥꯒꯤ ꯍꯨꯏꯅ ꯄꯨꯡ ꯑꯗꯨ ꯄꯨꯔꯛꯂꯒ ꯗꯄꯥꯗ ꯄꯤꯔꯦ꯫ ꯄꯨꯡ ꯑꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯃꯔꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯗꯄꯥꯅ ꯄꯨꯡ ꯑꯗꯨ ꯌꯩꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯄꯨꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯑꯃꯗꯤ ꯊꯛꯅꯅꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯄꯤꯔꯦ꯫ ꯃꯗꯨ ꯎꯕꯗ ꯗꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯄꯨꯡ ꯑꯗꯨ ꯌꯩꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯗꯨꯅ ꯄꯨꯡ ꯑꯗꯨꯅ ꯈꯨꯗꯛꯇ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ꯫ ꯄꯨꯡꯅ ꯃꯈꯣꯏꯒꯤ ꯂꯩꯅꯅꯕ ꯐꯖꯔꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯕꯤꯔꯦ꯫
ꯌꯦꯟ ꯊꯝꯅꯅꯕ ꯌꯦꯡꯒꯣꯜ, ꯑꯣꯛ ꯊꯝꯅꯅꯕ ꯑꯣꯀꯣꯜ, ꯁꯟ ꯊꯝꯅꯅꯕ ꯁꯪꯒꯣꯜ ꯄꯨꯝꯅꯃꯛꯁꯨ ꯁꯥꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯉꯥꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯈꯨꯜ ꯑꯁꯤ ꯊꯟꯅ ꯃꯤꯒ ꯀꯣꯟꯅꯅ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯌꯨ ꯍꯥꯏꯅ ꯄꯨꯡ ꯌꯩꯕꯗꯁꯨ ꯄꯨꯡꯅ ꯄꯤꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨ ꯃꯤꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯦ꯫ ꯗꯄꯥꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯩ꯫ ꯏꯔꯣꯏꯕ ꯂꯣꯏꯔꯒ ꯀꯪꯐꯥꯜꯗ ꯀꯥꯈꯠꯇꯨꯅ ꯁꯥꯟꯅꯩ꯫ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯏ꯫ ꯗꯄꯥ ꯃꯇꯩ ꯃꯅꯥꯎꯁꯨ ꯁꯥꯟꯅꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯤꯔꯦꯟꯗ ꯀꯨꯝꯗꯨꯅ ꯁꯥꯟꯅꯕꯗ ꯑꯅꯩꯕ ꯏꯁꯤꯡ ꯉꯥꯛꯇ ꯆꯦꯟꯊꯔꯛꯇꯨꯅ ꯃꯀꯨ ꯈꯨꯜꯂꯥꯛꯄꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯈꯨꯜꯂꯥꯛꯄꯅ ꯁꯥꯎꯗꯨꯅ ꯈꯨꯜꯒꯤ ꯃꯤ ꯈꯔ ꯇꯨꯔꯦꯜ ꯃꯔꯨꯗ ꯏꯁꯤꯡ ꯅꯩꯔꯤꯕꯁꯤ ꯃꯔꯝ ꯊꯤꯅꯕ ꯊꯥꯔꯛꯏ꯫ ꯃꯤꯌꯥꯝꯅ ꯇꯨꯔꯦꯟꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕꯗ ꯏꯁꯤꯡ ꯅꯩꯕꯅꯤ ꯈꯪꯂꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯈꯨꯜꯂꯥꯛꯄꯗ ꯄꯥꯎ ꯇꯝꯂꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄꯅ ꯃꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯄꯨꯡ ꯌꯩꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯀꯧꯊꯣꯛꯂꯒ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯈꯨꯖꯨꯛ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯈꯨꯜꯂꯥꯛꯄꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯗꯄꯥꯅ ꯂꯩꯔꯤꯕ ꯑꯅꯧꯕ ꯈꯨꯜ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯤ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯉꯥꯎꯔꯤꯉꯩꯗ ꯈꯨꯖꯨꯛ ꯈꯨꯠꯂꯥꯏ ꯄꯥꯏꯍꯧꯗꯗꯨꯅ ꯂꯥꯟꯗ ꯃꯥꯏꯊꯤꯔꯦ꯫ ꯃꯀꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯌꯥꯝꯅ ꯍꯥꯠꯇꯨꯅ ꯃꯥꯒꯤ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯤꯔꯦ꯫ ꯃꯀꯨ ꯈꯨꯜꯂꯥꯛꯄꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯗꯄꯥꯅ ꯃꯥꯒꯤ ꯄꯨꯡ ꯄꯨꯊꯣꯛꯇꯨꯅ ꯌꯩꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯥꯎ ꯁꯥꯡꯕ ꯃꯤꯌꯥꯝ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯀꯨ ꯈꯨꯜꯂꯥꯛꯄꯒ ꯀꯣꯟꯅꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯗꯄꯥꯅ ꯄꯨꯡ ꯌꯩꯗꯨꯅ ꯃꯥꯒꯤ ꯁꯤꯈꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯧ ꯀꯧꯗꯨꯅ ꯍꯧꯗꯣꯛꯄꯗ ꯂꯣꯏꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯀꯨ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯤ ꯑꯃꯠꯇ ꯍꯤꯡꯒꯠꯇꯦ꯫ ꯃꯗꯨ ꯎꯕꯗ ꯗꯄꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯤꯡꯒꯠꯍꯜꯂꯨ ꯍꯥꯏꯖꯔꯛꯏ꯫ ꯗꯄꯥꯅ ꯄꯨꯡ ꯌꯩꯗꯨꯅ ꯃꯀꯨ ꯈꯨꯜꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯤꯡꯒꯠꯍꯜꯂꯦ꯫ ꯑꯁꯤꯕ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯗ ꯍꯔꯥꯎꯗꯨꯅ ꯈꯨꯜ ꯑꯅꯤꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯑꯃꯨꯛ ꯅꯧꯅ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯒ ꯃꯀꯨ ꯈꯨꯜꯂꯥꯛꯄꯗꯨ ꯃꯈꯨꯟꯗ ꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯗꯄꯥ ꯑꯁꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥ ꯂꯩꯇ꯭ꯔꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯀꯤꯅꯔꯦ, ꯏꯀꯥꯏ ꯈꯨꯝꯅꯔꯦ꯫ ꯃꯍꯥꯛ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ꯫ ꯃꯤꯅ ꯐꯥꯕ ꯉꯝꯗꯕ ꯁꯥꯃꯨ ꯑꯉꯧꯕ ꯑꯃ ꯐꯥꯔꯒ ꯇꯣꯡꯒꯦ ꯈꯜꯂꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯗꯄꯥ ꯆꯌꯣꯝ ꯄꯨꯗꯨꯅ ꯎꯃꯪꯗ ꯁꯥꯃꯨ ꯑꯉꯧꯕ ꯐꯥꯕ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯁꯥꯃꯨ ꯐꯥꯅꯕ ꯆꯥꯎꯔꯕ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯌꯨꯝꯗꯒꯤ ꯃꯆꯥ ꯁꯤꯔꯦ ꯄꯥꯎ ꯂꯥꯛꯏ꯫ ꯃꯆꯥ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯏꯆꯥꯗꯤ ꯁꯤꯔꯕꯁꯨ ꯑꯃꯨꯛ ꯄꯣꯛꯄ ꯌꯥꯏ, ꯑꯩꯅ ꯅꯤꯡꯂꯤꯕ ꯑꯁꯤ ꯊꯨꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯗꯄꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯝ ꯇꯧꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯨꯄꯤ ꯁꯤꯔꯕꯁꯨ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯌꯥꯏ, ꯑꯗꯨꯒ ꯑꯩꯅ ꯐꯥꯒꯦ ꯈꯜꯂꯤꯕ ꯁꯥꯃꯨ ꯑꯉꯧꯕꯁꯤ ꯐꯥꯍꯧꯗ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯠꯇ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯀꯣꯟꯕꯗ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯁꯤꯔꯦ ꯄꯥꯎ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯃꯥ ꯁꯤꯔꯦ ꯄꯥꯎ ꯇꯥꯕꯗꯗꯤ ꯃꯍꯥꯛ ꯄꯟꯊꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯀꯣꯏꯅ ꯊꯤꯔꯨꯗꯨꯅ ꯊꯤꯕ ꯐꯪꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯗꯄꯥ ꯀꯣꯝ ꯇꯧꯕ ꯇꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯄꯨꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯃꯥ ꯍꯤꯡꯒꯠꯂꯣ ꯍꯥꯏꯅ ꯌꯩꯕꯗ ꯁꯤꯔꯨꯔꯕ ꯃꯃꯥ ꯍꯤꯡꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯍꯤꯡꯒꯠꯂꯣ ꯍꯥꯏꯗꯨꯅ ꯄꯨꯡ ꯌꯩꯕꯗ ꯁꯤꯔꯨꯔꯕ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯍꯤꯡꯒꯠꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯤꯡꯒꯠꯂꯣ ꯍꯥꯏꯅ ꯌꯩꯕꯗꯗꯤ ꯍꯤꯡꯒꯠꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯀꯨꯏꯈꯤꯗꯨꯅ ꯃꯆꯥ ꯑꯁꯤꯕꯒꯤ ꯃꯁꯥ ꯑꯗꯨ ꯄꯠꯇꯨꯅ ꯄꯨꯝꯂꯦ, ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯍꯤꯡꯒꯠꯂꯨ ꯌꯥꯗ꯭ꯔꯕꯗ ꯏꯆꯥ ꯍꯤꯡꯒꯠꯍꯟꯕ ꯉꯝꯗꯕ ꯄꯨꯡ ꯑꯁꯤ ꯊꯝꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯗꯄꯥꯅ ꯄꯨꯡ ꯑꯗꯨ ꯂꯪꯕꯗ ꯀꯥꯏꯔꯦ꯫ ꯄꯨꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯩꯕ ꯌꯥꯗ꯭ꯔꯦ꯫ ꯗꯄꯥꯅ ꯁꯤꯔꯤꯕ ꯃꯆꯥ ꯑꯗꯨ ꯍꯥꯃꯦꯡ ꯑꯉꯧꯕ ꯑꯃ ꯍꯥꯠꯂꯒ ꯂꯨꯈꯥ ꯊꯥꯗꯨꯅ ꯐꯨꯝꯂꯦ꯫ ꯗꯄꯥꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯤꯈꯤꯕ ꯃꯆꯥ ꯑꯗꯨ ꯂꯧꯔꯨꯒꯦ ꯈꯟꯗꯨꯅ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤ ꯈꯔ ꯑꯋꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯊꯦꯡꯅꯩ꯫ ꯗꯄꯥꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯠꯇꯨꯅ
ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ, ꯑꯁꯤꯕ ꯃꯤ ꯃꯁꯤꯡ ꯊꯤꯕꯅꯤ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯁꯤꯕ ꯂꯩꯕꯥꯛꯀꯤ ꯃꯤ ꯈꯔ ꯃꯈꯥꯔꯣꯝꯗꯒꯤ ꯂꯥꯛꯏ꯫ ꯃꯈꯣꯏꯗ ꯍꯪꯕꯗꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ, ꯁꯤꯔꯕ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯕꯅꯤ ꯈꯨꯝꯂꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯑꯔꯥꯞꯄꯗ ꯃꯆꯥꯒꯤ ꯂꯨꯈꯥ ꯊꯥꯈꯤꯕ ꯍꯥꯃꯦꯡ ꯑꯉꯧꯕ ꯑꯗꯨ ꯇꯣꯡꯗꯨꯅ ꯁꯤꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛ ꯇꯥꯅ ꯆꯠꯄꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯥꯒꯗꯕꯒꯤ ꯃꯈꯨꯠ ꯇꯤꯡꯊꯣꯛꯄꯗ ꯈꯨꯔꯛ ꯑꯍꯣꯕꯗꯒꯤ ꯂꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ "ꯏꯄꯥ, ꯅꯍꯥꯛꯅ ꯃꯤꯒꯤ ꯊꯋꯥꯏ ꯂꯧꯕ, ꯑꯁꯤꯕ ꯃꯤꯁꯤꯡ ꯊꯤꯕ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯕꯨ ꯐꯥꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯂꯣ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯗꯄꯥ ꯀꯞꯂꯛꯂꯦ꯫ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯎꯕꯗ ꯁꯤꯔꯕ ꯃꯆꯥꯅꯨꯄꯥꯅ "ꯏꯄꯥ, ꯀꯞꯂꯒꯅꯨ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯄꯣꯛꯂꯒꯅꯤ, ꯃꯥꯒꯤ ꯃꯃꯤꯡ ꯈꯣꯈꯣꯟꯊꯣꯂꯨ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯥꯃꯦꯡ ꯑꯉꯧꯕꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯗꯄꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯗꯄꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ, ꯃꯃꯤꯡ ꯈꯣꯈꯣꯟꯊꯣꯂꯦ꯫ ꯈꯣꯈꯣꯟ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯁꯤꯜꯂꯛꯇꯨꯅ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯈꯣꯈꯣꯟ ꯑꯁꯤ ꯌꯥꯝꯅ ꯇꯜꯂꯤ, ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨ ꯅꯣꯝꯃꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯆꯥꯒꯤ ꯑꯇꯟꯕ ꯃꯇꯧ ꯎꯕꯗ ꯃꯄꯥ ꯗꯄꯥꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯗꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯈꯣꯈꯣꯟꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯥ ꯎꯆꯦꯛ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯕ ꯆꯠꯂꯤꯕ ꯑꯁꯤꯒꯨꯝꯅ ꯅꯍꯥꯛꯁꯨ ꯆꯠꯂꯨ ꯍꯥꯏꯅ ꯂꯥꯡ ꯁꯥꯕꯤꯔꯒ ꯄꯤꯔꯝꯃꯤ꯫ ꯈꯣꯈꯣꯟꯅ ꯃꯄꯥꯅ ꯁꯥꯕꯤꯕ ꯂꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯁꯥ ꯎꯆꯦꯛ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯊꯛꯇ ꯎꯖꯥꯎ ꯑꯃ ꯐꯩꯗꯨꯅ ꯃꯌꯥꯏꯗ ꯂꯥꯡ ꯊꯥꯛꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯎꯆꯤꯅꯆꯤꯡꯕ ꯁꯥ ꯃꯆꯥꯁꯤꯡꯅ ꯎꯖꯥꯎ ꯑꯗꯨꯗ ꯂꯥꯜꯂꯨꯕꯗ ꯈꯣꯈꯣꯟꯅ ꯊꯥꯛꯂꯝꯕ ꯂꯥꯡꯗ ꯊꯨꯔꯝꯃꯤ꯫ ꯂꯥꯡꯗ ꯊꯨꯕ ꯁꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯏꯃꯨ ꯅꯥꯄꯤ ꯑꯃꯅ ꯂꯧꯊꯣꯛꯇꯨꯅ ꯆꯥꯊꯣꯛꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯈꯣꯈꯣꯟꯅ ꯂꯥꯡ ꯀꯥꯏꯕ ꯂꯥꯛꯄꯗ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯂꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯧꯊꯣꯛꯈꯤꯕꯒꯤ ꯁꯥ ꯎꯆꯦꯛꯀꯤ ꯃꯇꯨꯗꯤ ꯂꯥꯡꯗ ꯄꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯃꯄꯥꯗ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯗꯄꯥꯅ "ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯠꯂꯒ ꯀꯅꯥꯅ ꯂꯧꯊꯣꯛꯄꯅꯣ ꯂꯨꯝꯗꯨꯅ ꯌꯦꯡꯉꯨꯁꯣ" ꯍꯥꯏꯔꯛꯂꯦ꯫ ꯈꯣꯈꯣꯟꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯧꯒꯠꯂꯒ ꯃꯥꯅ ꯂꯥꯡ ꯊꯥꯛꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯕ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯇꯤꯒꯤ ꯂꯥꯡꯗ ꯊꯨꯕ ꯎꯆꯦꯛ ꯂꯧꯊꯣꯛꯄ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯦ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯍꯜꯂꯒ ꯃꯥꯅ ꯂꯥꯡꯗ ꯊꯨꯕ ꯁꯥ ꯎꯆꯦꯛ ꯂꯧꯊꯣꯛꯄ ꯆꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯈꯣꯟꯅ ꯁꯥꯎꯗꯨꯅ ꯅꯨꯡꯄꯥꯛꯇ ꯐꯝꯂꯤꯕ ꯂꯥꯏꯃꯨ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯇꯦꯟꯖꯤꯟꯅ ꯂꯣꯟꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯎꯖꯥꯎ ꯄꯥꯝꯕꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯡꯗ ꯊꯨꯕ ꯎꯆꯦꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯥꯗ ꯌꯦꯡꯍꯟꯒꯦ ꯂꯥꯛꯄꯗꯗꯤ ꯃꯆꯥ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯆꯥ ꯁꯤꯕ ꯎꯕꯗ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯛꯂꯦ꯫ "ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯣꯏꯗꯕ ꯍꯥꯏꯖꯗꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯁꯨ ꯍꯨꯔꯨꯗꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯛꯄꯤꯔꯤꯕꯅꯣ?" ꯂꯥꯏꯃꯨꯒꯤ ꯇꯦꯡꯊꯥꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯎꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯈꯣꯈꯣꯟꯅ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯂꯥꯏꯃꯨ, ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯕ ꯁꯥ ꯎꯆꯦꯛ ꯂꯣꯟꯅ ꯂꯧꯊꯣꯛꯂꯤꯕꯗꯨꯗꯤ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯥ?" ꯈꯣꯈꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨ ꯎꯊꯛꯇ ꯌꯦꯡꯈꯠꯄꯗ ꯈꯣꯈꯣꯟ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯂꯥꯏꯃꯨ ꯅꯨꯄꯤꯅ ꯎꯃꯪꯗ ꯆꯠꯈ꯭ꯔꯒ ꯁꯥ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯃꯨꯅ ꯁꯥ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯎꯊꯛꯇ ꯇꯣꯡꯂꯤꯕ ꯑꯁꯤ ꯑꯩ ꯍꯥꯠꯄꯤꯒꯦ, ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯑꯣꯏꯌꯨ꯫ ꯑꯗꯨꯒ ꯃꯤꯗꯤ ꯌꯥꯝꯅ ꯃꯔꯧ ꯆꯥꯎꯕꯅꯤ, ꯃꯥꯅ ꯍꯣꯔꯦꯟ ꯎꯊꯛꯇꯒꯤ ꯇꯥꯔꯛꯄꯗ ꯑꯩꯅ ꯍꯥꯠꯀꯅꯨ, ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯛꯂꯕꯁꯨ ꯅꯪꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯀꯗꯕ ꯍꯥꯏꯅ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯌꯦꯟꯅꯗꯨꯅ ꯆꯥꯊꯣꯛꯀꯗꯕꯅꯤ꯫ ꯃꯥꯕꯨ ꯍꯥꯠꯍꯧꯗ꯭ꯔꯕꯗꯤ ꯃꯥꯅ ꯆꯦꯟꯈ꯭ꯔꯒ ꯃꯤꯌꯥꯝ ꯀꯧꯔꯨꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯥꯠꯅꯅꯕ ꯊꯤꯔꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨ ꯎꯊꯛꯇ ꯀꯥꯈꯠꯂꯛꯂꯤ꯫ ꯂꯥꯏꯃꯨꯅ ꯎꯗ ꯀꯥꯈꯠꯂꯛꯄꯗ ꯈꯣꯈꯣꯟꯅ ꯃꯈꯨꯠ ꯑꯅꯤꯅ ꯎꯁꯥꯗ ꯀꯟꯅ ꯄꯥꯏꯔꯒ ꯃꯈꯣꯡꯅ ꯂꯥꯏꯃꯨꯒꯤ ꯃꯀꯣꯛꯇ ꯀꯥꯎꯔꯤ꯫ ꯂꯥꯏꯃꯨ ꯑꯗꯨ ꯃꯈꯨꯠ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯛꯏ꯫ ꯂꯥꯏꯃꯨꯅ "ꯑꯩꯅꯤ, ꯍꯥꯠꯀꯅꯨ, ꯃꯤ ꯅꯠꯇꯦ" ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯨ ꯁꯥ ꯃꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯅꯪꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯠꯀꯗꯕ" ꯍꯥꯏꯗꯨꯅ
खुदक्ता हातोक्लगा येनदुना चाथोक्ली। अदुदगी सासिंग अदु हराउना उमंग ताना चटख्रे। खोखोंदी उथक्तगी कुमथरक्लगा मयुम ताना लागली। नोंगालगा खोखोना दापादा उमंगदा सदानबा चटके थांग लिरुंग तेल पियु हाइरे। मपाना कईना सोकपा ngamdananaba laiwa takpire। तिल कांगना चिंगबनासु मसादा तोंगदुना सिक्तननबा हिदाक मही तैबीरे। खोइरु खरसु योंबीरे। अदुदगी खोखोना नाकंदा थांग यान्दुना मखुत्ता लिरुंग तेन पाइदुना उमंगदा सदानबा लागले। खरा चटलगा कई अमा थेंगनै। कईना खोखोनबु चागदबगी चंगसिलई। खोखोना मपाना तंबीबा लैवा अदु सोनबदा कईगी ममित्ता महाक असी अचाकपा मैबुल अमगी मतौगुम ngaksangang उरे। मदुदा कीदुना कई अदु चंगसिलक्पा ngamdri। मतुंगलोमदा हंतोख्रे। कईना खोखोन येंगलगा हे मी नाहक असी येंगबदा यामना नुंगसी आइगा मरुप सानसी हाइरकले। खोखोनसु फै सानसी खुमले। कईना मरुप ngasiदगी नंगी नमिंग गालंगम थोनबीगे। गालंगम हाइबदी लापलिंगैदगी माबु आइना लाक्सगनी खनबा नक्सिलक्लगना नंगबु उबदा अकीबा पोकपा हाइबनी। नुमित अदुदगी खोखोनगी ममिंग गालंगम हाइना मयामना खंगनख्रे। कईना मबुकनिंगदा मी असी मपांगल मथौना काया यामना लैबगे येंगे खल्ले। गालंगमसु कई नंगोंदगी आइना पांगल लौसिंग हेली खंगलगे मबुकनिंगदा निंखी। मखोय अनी असी सा फमिनसी हाइदुना असोंगबा उमंग ताना चंगसिलक्ले। आई सा मयाम होइजिलके इताव मफम मसिदा थत्लु हाइरमलगा गालंगमना सायाम होइजिनबा चटखी। कईना नारकता लोतुन लैहौई। गालंगमना अरापदगी सा मयाम होइजिलकपा अदु कईना अमत्ता थत्तुना फारमदे। मरमदी गालंगमना माबु नारोंदा लुमदुना हातखिगद्रा चिंगनबना मसा सोक्तनबा सेम सादुना लैरमी। मखोय अनी चंगदुना होटनबदा सा अमत्ता फाबा ngamद्रबदा गालंगमना इसा इतोम इतोमता असुक अपन लैतना सा फाबा ngamba तानासी हाइरकलबदा कईसु यारे। कईना असोंगबा उमंगदा चंगखिदुना लमोक अमा हातोक्लगा गालंगमगी मनाक्ता चिंगदुना पुरकले। कईना मयादा चिक्तुना पुरकपदा लमोकी येत थंगबा नाकंदु चिकपगी असोकपा लैरिबदु उदनबा लैबाक्ता नंदुना थमी। गालंगमना चंगसिलक्लगा लमोक अदु ओंथोक ओंसिन तौदुना येंगबदा असोकपा लैबदु उरे। कई अदु इकाइरे। वा अमता ngang मरु लुक्तुना तुमिन्ना फमदुना लैरे। इताव आई अमुक फारुगे हाइरमलगा गालंगम चटख्रे। माना तेन्ना कापतुना साजल अमा हातोक्ले। तेंजिन्ना पानबदा ई थोक्लिबा मफम अदु गालंगमना खोइरुना मेनसिले। सेगादगी मतु फोइरगा खोइरुदा नपसिंदुना साजल अदु कईगी मनाक ताना चिंगदुना पुरकले। कईना साजन अदु असोकपा लैब्रा थीबदा फंगद्रे। मंगोंदगी गालंगमना सिंगबा हेली खंगलबदा कई अदु माबु कीरे। अदुदगी मखोय अनी सा खरगा फारुसी हाइनदुना असुम लाकपदा लफु पांबी मयाम हौबा मफम अमा थेंगनरी। गालंगमना इताव अखोय अनीदु नापांगल इपांगल चांग येंगनसी हाइबदु कईनसु येंगनसी यारे। गालंगमना नाकंदा यालिबा थांग पाइरगा हाई हाइदुना चाउरा चाउरबा लफु पांबीसिंग अदु मयाइदा कक्थले। कईना चेंसिलक्लगा मयाना चिक्तुना मखुजिन्ना खोटपददी लफु पांबी अमत्ता तुहनबा ngamद्रबदा कई अदु इकाइरे। कईगी मंगक अदुबुदी गालंगमना कक्थलिबा लफु असिना चाउबा हेली। महाकना साउरबदी अइबुसु इराय लाइना हाटपा ngamगनी खल्लुबदा कईदु गालंगमबु कीरे। मखोय अनीना असुम असुम लाकपदा इसिंग खोंग अमा थेंगनरी। कईना इसिंग थकपा कुमख्रिङैदा गालंगमना मयाइदा चिंखाइबा नुंग अदुगी मनुंगदा तेंजै अमा नमसिले। गालंगमना कईदा इतावैना तेन कापदा नुंगदा पांदुना तेंजिन चंगख्रे। अखोय अनी चंगदुना तेंजिन असी खरा सतोकमिनसी हाइबदु कईनसु यारे। कईगा गालंगमगा अनीना तेन तेंजिलदु पाइमिन्नरे। कईना तेंजिन चिंखली। गालंगमना साउना नमसिली। असुमना अमना नमथबा अमना चिंखटपा अदुदा तेंजिल छटपा ngamद्रे। गालंगमना इताव अखोय अनी चंगदुना तेंजिल छटपा ngamद्रबनिना आई इतोमता ngambra लाइबक अमुक्ता येंगे हाइरे। कईना येंगु इताव हाइदुना हंदोक्तुना लैरे।
ꯒꯥꯜꯉꯝꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯇꯦꯟꯖꯤꯜ ꯑꯗꯨ ꯁꯠꯇꯣꯛꯂꯤ꯫ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯎꯕꯗ ꯀꯩ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯒꯥꯜꯉꯝꯕꯨ ꯀꯤꯔꯤ꯫ ꯀꯩꯅ ꯃꯥꯕꯨ ꯀꯤꯔꯦ ꯈꯪꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯣꯡꯕ ꯎꯃꯪꯗ ꯆꯪꯈꯤꯗꯨꯅ ꯁꯥ ꯃꯌꯥꯝ ꯐꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯕ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯄꯩꯗꯨꯅ ꯊꯝꯂꯒ ꯒꯥꯜꯉꯝꯅ ꯀꯩꯗ ꯁꯥ ꯃꯌꯥꯝ ꯑꯁꯤ ꯂꯧꯅꯕ ꯃꯩ ꯂꯧꯔꯨꯁꯣ ꯍꯥꯏꯔꯤ꯫ ꯀꯩꯅ ꯃꯩ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯗꯒꯦ ꯍꯪꯂꯛꯂꯕꯗ ꯒꯥꯜꯉꯝꯅ ꯑꯔꯥꯞꯄ ꯆꯤꯡꯗꯣꯜꯗ ꯉꯥꯟꯕꯗꯧꯅ ꯎꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝ ꯊꯣꯛꯂꯤꯕꯗꯨ ꯃꯩꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯁꯤꯜꯂꯤ꯫ ꯀꯩꯅ ꯃꯩ ꯂꯧꯒꯗꯕꯒꯤ ꯈꯣꯡ ꯑꯃꯗꯒꯤ ꯈꯣꯡ ꯑꯃ, ꯆꯤꯡꯗꯣꯟ ꯑꯃꯗꯒꯤ ꯆꯤꯡꯗꯣꯟ ꯑꯃ ꯂꯥꯟꯅ ꯑꯃꯨꯛ ꯂꯕꯨꯛ ꯂꯝꯍꯥꯡ ꯁꯝꯗꯨꯅ ꯆꯦꯜꯂꯛꯄꯗ ꯃꯃꯩꯗꯗꯤ ꯃꯩ ꯅꯠꯇꯕꯅꯤꯅ ꯑꯇꯤꯌꯥꯗ ꯉꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯕꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯤ꯫ ꯀꯩ ꯑꯗꯨ ꯋꯥꯔꯗꯨꯅ ꯅꯨꯡꯁꯥ ꯃꯄꯤ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯒꯥꯜꯉꯝꯅ ꯃꯩ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯪꯕꯗ ꯀꯩꯅ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯈꯨꯝꯂꯦ꯫ ꯏꯇꯥꯎꯅ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯃꯩ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯒꯥꯜꯉꯝ ꯆꯠꯈ꯭ꯔꯤ꯫ ꯈꯔ ꯆꯠꯂꯒ ꯃꯩꯅꯨꯡ ꯑꯅꯤ ꯈꯨꯜꯂꯒ ꯅꯨꯡ ꯑꯅꯤ ꯑꯗꯨ ꯌꯩꯕꯗ ꯃꯩ ꯊꯣꯛꯍꯜꯂꯒ ꯇꯥꯔꯤꯕ ꯎꯅꯥ ꯋꯥꯅꯥꯗ ꯆꯨꯗꯨꯅ ꯒꯥꯜꯉꯝꯅ ꯃꯩ ꯄꯨꯔꯛꯄ ꯎꯕꯗ ꯀꯩ ꯑꯗꯨ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯤ꯫ ꯒꯥꯜꯉꯝꯕꯨ ꯀꯤꯕ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯥꯒ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯥꯅ ꯃꯄꯥꯡꯒꯜ ꯃꯔꯧꯁꯤꯡ ꯍꯦꯟꯕꯅꯤꯅ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯍꯥꯠꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯂꯧꯁꯤꯡ ꯑꯃ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯀꯩꯅ ꯏꯇꯥꯎ ꯁꯥ ꯃꯌꯥꯝ ꯑꯁꯤ ꯃꯩꯗ ꯂꯧꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯝ ꯆꯪꯂꯅꯤ, ꯑꯗꯨꯅ ꯁꯥ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯅꯔꯒ ꯌꯨꯝ ꯌꯨꯝꯗ ꯄꯨꯅꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯥꯜꯉꯝ ꯉꯛꯇꯨꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯗ ꯍꯥꯞꯇꯨꯅ ꯌꯨꯝꯗ ꯄꯨꯒꯅꯤ ꯍꯪꯂꯛꯂꯤ꯫ ꯏꯇꯥꯎꯒꯤ ꯊꯥꯡ ꯑꯗꯨꯅ ꯎꯇꯣꯡ ꯑꯅꯤꯃꯛ ꯀꯛꯎꯔꯣ, ꯃꯗꯨꯗ ꯁꯥ ꯃꯌꯥꯝ ꯑꯁꯤ ꯍꯥꯞꯆꯤꯜꯂꯒ ꯌꯨꯝꯗ ꯄꯨꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯥꯜꯉꯝ ꯑꯁꯤ ꯉꯛꯄꯗ ꯊꯦꯡꯈ꯭ꯔꯤ꯫ ꯄꯤꯛꯂꯕ ꯎꯇꯣꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯁꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯥꯞꯀꯗꯧꯔꯤꯕꯅꯣ ꯌꯦꯡꯅꯤꯡꯕꯅ ꯃꯍꯥꯛ ꯎꯇꯣꯡ ꯑꯅꯤꯈꯛ ꯀꯛꯇꯨꯅ ꯄꯨꯔꯛꯂꯒ ꯀꯩꯗ ꯄꯤꯔꯤ꯫ ꯀꯩꯅ ꯏꯇꯥꯎ ꯅꯍꯥꯛ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯎ, ꯑꯩ ꯁꯥ ꯃꯌꯥꯝ ꯑꯁꯤ ꯎꯇꯣꯡ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯒꯦ, ꯅꯍꯥꯛ ꯂꯩꯔꯕꯗꯤ ꯁꯥ ꯍꯥꯞꯆꯤꯟꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯥꯜꯉꯝꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯈꯔ ꯆꯠꯂꯒ ꯀꯩꯅ ꯁꯥ ꯃꯌꯥꯝꯗꯨ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯎꯇꯣꯡꯗ ꯍꯥꯞꯄꯒꯦ ꯌꯦꯡꯅꯤꯡꯕꯅ ꯃꯍꯥꯛ ꯅꯔꯛꯇ ꯄꯥꯛꯊꯔꯒ ꯂꯨꯝꯗꯨꯅ ꯀꯩꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯣꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯀꯩꯅ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯩꯋꯥ ꯁꯣꯜꯂ ꯁꯣꯜꯂꯒ ꯇꯥꯁꯤꯟꯗꯨꯅ ꯎꯇꯣꯡ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯒꯥꯜꯉꯝꯅ ꯀꯩꯒꯤ ꯂꯩꯋꯥ ꯑꯗꯨ ꯇꯥꯒꯦ ꯍꯣꯠꯅꯕꯗ ꯇꯥꯕ ꯐꯪꯗ꯭ꯔꯤ꯫ ꯃꯥꯅ ꯀꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯩꯅ ꯎꯇꯣꯡꯗ ꯁꯥ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯝꯂꯗꯨꯅ ꯁꯥ ꯎꯇꯣꯡ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯇꯣꯡ ꯑꯃꯃꯝ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯈꯔ ꯆꯠꯂꯒ ꯒꯥꯜꯉꯝꯅ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯎꯇꯣꯡ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯍꯩꯗꯣꯛꯂꯤ꯫ ꯎꯇꯣꯡ ꯃꯅꯨꯡꯗꯒꯤ ꯍꯩꯗꯣꯔꯛꯇꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯇꯥꯕꯗ ꯁꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯆꯥꯎꯔꯤ꯫ ꯒꯥꯜꯉꯝꯅ ꯃꯇꯥꯎ ꯀꯩ ꯑꯗꯨ ꯑꯃꯨꯛ ꯀꯧꯗꯨꯅ ꯃꯥꯒꯤ ꯁꯥ ꯌꯥꯎꯕ ꯎꯇꯣꯡ ꯑꯗꯨ ꯍꯩꯗꯣꯛꯂꯤ, ꯑꯃꯨꯛꯇ ꯍꯥꯞꯆꯤꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯀꯩꯅ ꯆꯦꯜꯂꯛꯇꯨꯅ ꯂꯩꯋꯥ ꯁꯣꯜꯂ ꯁꯣꯜꯂꯒ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯎꯇꯣꯡ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯀꯩꯒꯤ ꯂꯩꯋꯥ ꯇꯥꯍꯧꯔꯤ꯫ ꯃꯍꯥꯛ ꯂꯩꯋꯥ ꯑꯗꯨ ꯈꯪꯂꯤ꯫ ꯁꯥꯁꯤꯡ ꯑꯗꯨ ꯎꯇꯣꯡꯗ ꯍꯥꯟꯖꯤꯟꯕ ꯂꯣꯏꯔꯕꯗ ꯀꯩꯁꯨ ꯆꯠꯈ꯭ꯔꯤ꯫ ꯒꯥꯜꯉꯝꯁꯨ ꯎꯇꯣꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯅ ꯈꯔ ꯆꯠꯂꯒ ꯂꯩꯋꯥ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯈꯪꯅꯤꯡꯗꯨꯅ ꯎꯇꯣꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯍꯩꯗꯣꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯂꯩꯋꯥ ꯁꯣꯜꯂ ꯁꯣꯜꯂꯒ ꯇꯥꯁꯤꯟꯗꯨꯅ ꯎꯇꯣꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯈꯔ ꯆꯠꯂꯒ ꯎ ꯄꯥꯝꯕꯤ ꯑꯀꯪꯕ ꯑꯃ ꯍꯧꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯌꯥꯟꯊꯨꯔꯒ ꯂꯩꯋꯥ ꯁꯣꯜꯂꯒ ꯇꯥꯁꯤꯟꯗꯨꯅ ꯄꯤꯛꯁꯤꯜꯍꯜꯂꯒ ꯆꯩꯁꯨ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯕꯗ ꯒꯥꯜꯉꯝꯅ ꯃꯃꯥꯗ ꯐꯧꯔꯥ ꯑꯃ ꯄꯨꯊꯣꯔꯛꯎ, ꯁꯥ ꯃꯌꯥꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯔꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯎꯇꯣꯡ ꯃꯆꯥ ꯑꯗꯨꯗ ꯍꯥꯜꯂꯛꯄ ꯁꯥꯕꯨ ꯀꯌꯥꯝ ꯌꯥꯝꯕ ꯍꯧꯅꯕꯒꯦ ꯈꯟꯗꯨꯅ ꯐꯧꯔꯥ ꯄꯨꯊꯣꯔꯛꯎ ꯌꯥꯗ꯭ꯔꯤ꯫ ꯃꯆꯥꯅ ꯄꯨꯗ ꯄꯨꯊꯣꯔꯛꯎ, ꯍꯣꯔꯦꯟ ꯍꯩꯗꯣꯛꯂꯒ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯈꯪꯒꯅꯤ ꯍꯥꯏꯔꯛꯂꯕꯗ ꯃꯃꯥꯅ ꯐꯧꯔꯥ ꯂꯧꯔꯨꯔꯒ ꯁꯨꯃꯥꯡꯗ ꯊꯝꯃꯤ꯫ ꯒꯥꯜꯉꯝꯅ ꯎꯇꯣꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯐꯧꯔꯥꯗ ꯍꯩꯗꯣꯛꯄꯗ ꯐꯧꯔꯥꯗ ꯍꯥꯞꯄ ꯆꯟꯗꯗꯨꯅ ꯂꯩꯕꯥꯛꯇ ꯇꯥꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯉꯛꯄꯗ ꯊꯦꯡꯂꯤ꯫
ꯃꯥꯅ ꯄꯨꯔꯛꯄ ꯆꯩꯁꯨ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯝꯕꯗ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯦ꯫ ꯃꯗꯨ ꯈꯥꯏꯗꯣꯛꯂꯒ ꯁꯤꯡ ꯑꯣꯏꯗꯨꯅ ꯃꯩꯖꯥꯎ ꯊꯥꯔꯒ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯃꯩꯗ ꯂꯧꯊꯣꯛꯂꯦ꯫ ꯃꯆꯥꯒꯤ ꯂꯩꯋꯥ ꯍꯩꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯃꯄꯥ ꯃꯃꯥꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯗꯥꯄꯥ ꯑꯃꯁꯨꯡ ꯒꯥꯜꯉꯝ ꯃꯄꯥ ꯃꯆꯥꯅ ꯄꯥꯝꯂꯧ ꯎꯕ ꯆꯠꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯒꯥꯜꯉꯝꯅ ꯃꯄꯥꯗ, "ꯏꯄꯥ, ꯑꯩ ꯁꯤꯡꯖꯪꯈꯣꯛ ꯑꯃ ꯁꯥꯔꯒ ꯂꯝꯕꯤꯗ ꯊꯅꯝꯒꯦ, ꯃꯗꯨ ꯌꯨꯝ ꯇꯥꯟꯅ ꯈꯔ ꯄꯨꯕꯤꯔꯛꯎ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯜꯉꯝꯗꯤ ꯃꯄꯥꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯁꯤꯡꯖꯪꯈꯣꯛ ꯑꯗꯨ ꯃꯆꯥꯅ ꯊꯅꯝꯕꯅꯤ ꯈꯟꯗꯨꯅ ꯗꯥꯄꯥꯅ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯒ ꯁꯨꯃꯥꯡꯗ ꯁꯤꯡꯖꯪꯈꯣꯛ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯥꯗꯒꯦ ꯇꯧꯕꯗ ꯒꯥꯜꯉꯝꯅ "ꯑꯩꯅꯤ" ꯂꯥꯎꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯍꯩꯗꯨ ꯎꯕꯗ ꯃꯄꯥꯗꯨ ꯍꯔꯥꯎꯈꯤ꯫ ꯅꯣꯡꯃ ꯑꯃꯅ ꯄꯥꯝꯂꯧ ꯎꯕ ꯆꯠꯀꯗꯕꯒꯤ ꯒꯥꯜꯉꯝꯅ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯄꯥꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯏ, "ꯏꯆꯥꯅꯨꯄꯥ, ꯉꯁꯤꯗꯤ ꯑꯩ ꯈꯔ ꯍꯥꯟꯅ ꯄꯥꯝꯂꯧꯗ ꯆꯠꯂꯝꯃꯒꯦ꯫ ꯑꯩꯅ ꯁꯨꯃꯥꯡꯗ ꯊꯝꯂꯤꯕ ꯄꯩꯌꯥ ꯋꯥ ꯑꯁꯤ ꯄꯥꯝꯂꯧ ꯇꯥꯅ ꯄꯨꯔꯛꯎ"꯫ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯒꯥꯜꯉꯝꯅ ꯄꯩꯌꯥ ꯋꯥ ꯑꯗꯨ ꯄꯥꯝꯂꯧ ꯇꯥꯅ ꯄꯨꯔꯛꯂꯒ ꯂꯩꯕꯥꯛꯇ ꯊꯥꯗꯒꯦ ꯇꯧꯕꯗ ꯃꯄꯥꯅ "ꯑꯩꯅꯤ, ꯊꯥꯗꯒꯅꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯄꯥꯒꯤ ꯃꯍꯩ ꯎꯕꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯃꯔꯛ ꯃꯔꯛꯇ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯃꯥꯅ ꯍꯩꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯅꯔꯝꯃꯤ, ꯍꯩꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯒꯥꯜꯉꯝꯅ ꯃꯄꯥꯗꯒꯤ ꯃꯍꯩ ꯍꯩꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯈꯪꯉꯝꯃꯤ꯫ ꯒꯥꯜꯉꯝꯒꯤ ꯃꯍꯩ ꯃꯔꯧꯁꯤꯡ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯎꯕꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ, "ꯒꯥꯜꯉꯝ, ꯅꯍꯥꯛ ꯅꯄꯥꯡꯒꯜ ꯅꯊꯧꯅꯥ ꯌꯥꯝꯅ ꯂꯩꯔꯦ, ꯅꯍꯩ ꯅꯁꯤꯡ ꯌꯥꯝꯅ ꯍꯩꯔꯦ ꯑꯩꯈꯣꯏ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥ ꯗꯥꯄꯥꯕꯨ ꯂꯩꯋꯥ ꯇꯤꯟꯋꯥꯒꯤ ꯃꯇꯦꯡꯅ ꯃꯍꯩ ꯇꯥꯟꯅꯕꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯥꯜꯉꯝꯅ ꯉꯛꯇꯨꯅ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ, ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅ ꯃꯄꯥꯒꯤ ꯌꯦꯛꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯑꯁꯦꯡꯕꯗꯨ ꯇꯁꯦꯡꯅ ꯇꯥꯛꯈꯤꯗꯦ꯫ "ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯒ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯅꯄꯥ ꯗꯥꯄꯥꯗ ꯍꯪꯂꯨꯁꯣ, ꯃꯥꯅ ꯃꯨꯟꯅ ꯈꯪꯒꯅꯤ" ꯍꯥꯏꯔꯛꯏ꯫ ꯒꯥꯜꯉꯝꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯄꯥꯗ ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯔꯝꯗ ꯇꯛꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯅ, "ꯏꯕꯨꯡꯉꯣ, ꯆꯨꯝꯃꯤ ꯅꯪꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒ ꯂꯣꯟꯅꯕ ꯈꯨꯜ ꯑꯗꯨꯗ ꯗꯣꯏꯀꯣꯡꯄꯨ ꯀꯧꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯤ ꯃꯔꯤ ꯄꯥꯟꯕ ꯁꯟꯗꯪ ꯑꯃ ꯂꯩ꯫ ꯃꯗꯨ ꯏꯄꯥꯅ ꯄꯥꯝꯃꯟꯈ꯭ꯔꯗꯨꯅ ꯂꯧꯒꯦ ꯆꯠꯂꯨꯕꯗ ꯃꯥꯅ ꯃꯍꯩ ꯍꯩꯕ ꯍꯦꯟꯈꯤꯕꯅ ꯏꯄꯥ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯏ"꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯥꯜꯉꯝꯅ, "ꯏꯄꯥꯅ ꯑꯗꯨꯛ ꯄꯥꯝꯂꯕꯗꯤ ꯑꯩ ꯆꯠꯇꯨꯅ ꯁꯟꯗꯪ ꯑꯗꯨ ꯂꯧꯔꯨꯒꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯗꯥꯄꯥꯅ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ, "ꯅꯪꯅ ꯃꯆꯤ ꯃꯔꯤ ꯄꯥꯟꯕ ꯁꯟꯗꯪ ꯑꯗꯨ ꯄꯨꯔꯛꯄ ꯎꯕꯒ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯇꯥꯡꯕꯤꯒꯦ" ꯋꯥꯁꯛꯂꯛꯏ꯫ ꯃꯄꯥꯒꯤ ꯋꯥꯁꯛ ꯑꯗꯨ ꯇꯥꯕꯗ ꯒꯥꯜꯉꯝꯁꯨ ꯋꯥꯁꯛꯏ꯫ "ꯑꯩꯒꯤ ꯏꯔꯧꯁꯤꯡ ꯏꯍꯩꯅ ꯁꯟꯗꯪ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯑꯩꯅ ꯗꯣꯡꯀꯣꯏꯄꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯁꯟꯗꯪ ꯃꯆꯤ ꯃꯔꯤ ꯄꯥꯟꯕꯗꯨ ꯏꯃꯥꯡ ꯊꯥꯗꯨꯅ ꯍꯥꯏꯗꯨꯅ ꯄꯨꯔꯛꯀꯦ, ꯉꯝꯗꯕ ꯊꯣꯛꯂꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯩ ꯁꯤꯒꯦ"꯫ ꯃꯆꯥꯒꯤ ꯑꯀꯟꯕ ꯋꯥꯁꯛ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯅ ꯄꯦꯟꯈ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯤ꯫ ꯁꯟꯗꯪ ꯑꯗꯨ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯧ ꯍꯥꯏꯅ ꯃꯆꯥꯕꯨ ꯍꯟꯅ ꯍꯟꯅ ꯅꯥꯟꯕꯤꯔꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯈꯪꯕ ꯍꯩꯕ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯅꯃꯛꯁꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯆꯥꯗ ꯇꯝꯕꯤꯔꯤ꯫ ꯑꯗꯨꯗꯒꯤ ꯒꯥꯜꯉꯝꯅ ꯃꯄꯥꯒꯤ ꯌꯥꯊꯪ ꯑꯃꯁꯨꯡ ꯃꯃꯥꯗꯒꯤ ꯆꯩꯌꯣꯝ ꯄꯨꯔꯒ ꯗꯣꯡꯀꯣꯡꯄꯨꯒꯤ ꯈꯨꯜ ꯇꯥꯟꯅ ꯂꯥꯛꯏ꯫ ꯈꯨꯂꯥꯟꯕ ꯃꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯦ꯫ ꯗꯣꯡꯀꯣꯡꯄꯨꯅ ꯒꯥꯜꯉꯝꯕꯨ ꯎꯕꯗ ꯈꯨꯂꯥꯟꯕ ꯂꯥꯛꯄ ꯑꯆꯝꯕ ꯃꯤ ꯃꯥꯟꯗꯦ, ꯃꯥꯒꯤ ꯁꯟꯗꯪ ꯃꯆꯤ ꯃꯔꯤ ꯄꯥꯟꯕꯗꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯆꯤꯡꯅꯗꯨꯅ ꯒꯥꯜꯉꯝꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯍꯩ ꯃꯁꯤꯡꯗꯨ ꯍꯥꯟꯅ ꯌꯦꯡꯊꯣꯛꯀꯦ ꯈꯜꯂꯦ꯫ ꯒꯥꯜꯉꯝꯁꯨ ꯗꯣꯡꯀꯣꯡꯄꯨꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨꯁꯨ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯗꯣꯡꯀꯣꯡꯄꯨꯅ ꯃꯈꯨꯠꯅ ꯁꯨꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯈꯔ ꯂꯧꯈꯠꯂꯒ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯥꯏꯁꯤꯟꯕꯗ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯔꯣꯡ ꯆꯔꯣꯡ ꯆꯨꯝꯂꯕ ꯃꯨꯜꯂꯕ ꯐꯧ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯈꯨꯗꯛꯇ ꯍꯧꯍꯜꯂꯝꯃꯤ꯫ ꯃꯥꯅ ꯐꯧ ꯆꯔꯣꯡ ꯈꯔ ꯍꯦꯛꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯦ꯫ ꯒꯥꯜꯉꯝꯁꯨ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯂꯪꯁꯤꯟꯈꯤꯕꯗ ꯆꯥꯛꯈꯨꯝꯒꯤ ꯂꯩꯔꯪ ꯃꯈꯣꯡ ꯑꯍꯨꯝ ꯑꯗꯨꯅ ꯂꯝꯑꯣꯛ ꯑꯣꯜꯂꯒ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯆꯥꯊꯣꯛꯍꯜꯂꯤ꯫
ꯗꯣꯡꯀꯣꯡꯄꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯍꯧꯕ ꯐꯧ ꯆꯔꯣꯡ ꯑꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯝꯑꯣꯛꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯍꯧꯕ ꯐꯧ ꯆꯔꯣꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯁꯨꯍꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯅꯅꯕ ꯆꯥꯛ ꯊꯣꯡꯂꯦ꯫ ꯒꯥꯜꯉꯝꯅ ꯃꯄꯥꯟꯗ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤꯉꯩꯗ ꯗꯣꯡꯀꯣꯡꯄꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯒꯥꯜꯉꯝꯅ ꯆꯥꯒꯗꯕ ꯆꯥꯛ ꯆꯥꯂꯨꯛ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯖꯤꯜꯂꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯒꯥꯜꯉꯝꯅ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯗꯣꯡꯀꯣꯡꯄꯨ ꯑꯗꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯒꯥꯜꯉꯝꯅ "ꯍꯥ ꯗꯣꯡꯀꯣꯡꯄꯨ, ꯅꯍꯥꯛꯀꯤ ꯐꯧꯁꯨꯈꯣꯡꯒꯤ ꯁꯨꯛ ꯑꯅꯤ ꯑꯁꯤ ꯀꯟꯅ ꯌꯩꯅꯔꯦ, ꯈꯥꯝꯕ ꯌꯥꯗ꯭ꯔꯦ, ꯅꯍꯥꯛ ꯊꯣꯔꯛꯇꯨꯅ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯑꯣ" ꯍꯥꯏꯔꯛꯂꯕꯗ ꯗꯣꯡꯀꯣꯡꯄꯨꯅ "ꯈꯠꯅꯁꯅꯨ, ꯃꯍꯧꯁꯥꯅꯤ" ꯈꯨꯝꯂꯛꯏ꯫ ꯒꯥꯜꯉꯝꯅ "ꯅꯍꯥꯛꯀꯤ ꯁꯨꯝꯕꯜ ꯑꯅꯤꯁꯨ ꯄꯪꯊꯦꯡꯗ ꯊꯦꯡꯅꯔꯦ" ꯍꯥꯏꯔꯛꯂꯕꯗ ꯗꯣꯡꯀꯣꯡꯄꯨꯅ "ꯊꯦꯡꯅꯁꯅꯨ, ꯃꯍꯧꯁꯥꯅꯤ" ꯈꯨꯝꯂꯛꯏ꯫ ꯗꯣꯡꯀꯣꯡꯄꯨꯕꯨ ꯃꯄꯥꯟꯗ ꯊꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯕꯗ ꯃꯃꯩꯊꯪꯗ ꯒꯥꯜꯉꯝꯅ "ꯍꯥ ꯗꯣꯡꯀꯣꯡꯄꯨ, ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯅꯤꯁꯤ ꯅꯣꯡꯊꯛꯇ ꯄꯥꯏꯈꯠꯂꯒ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯅꯕꯗ ꯆꯤꯡꯊꯛꯇ ꯍꯧꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯤꯕꯁꯦ ꯌꯦꯡꯍꯧꯔꯣ ꯂꯥꯎ" ꯍꯥꯏꯔꯛꯂꯤ꯫ ꯆꯤꯡ ꯄꯥꯏꯈꯠꯂꯒ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯌꯦꯡꯅꯤꯡꯗꯨꯅ ꯗꯣꯡꯀꯣꯡꯄꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗ ꯒꯥꯜꯉꯝꯅ ꯊꯨꯅ ꯌꯥꯡꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯗꯣꯡꯀꯣꯡꯄꯨꯅ ꯂꯩꯋꯥ ꯁꯣꯟꯁꯤꯟꯕ ꯆꯥꯂꯨꯛ ꯑꯗꯨ ꯃꯐꯝ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯂꯩꯋꯥ ꯁꯣꯟꯖꯤꯟꯗꯕ ꯆꯥꯂꯨꯛ ꯑꯗꯨꯗ ꯃꯥꯅ ꯐꯝꯂꯒ ꯗꯣꯡꯀꯣꯡꯄꯨꯗ "ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯏ꯫ ꯗꯣꯡꯀꯣꯡꯄꯨꯅ ꯃꯥꯅ ꯂꯩꯋꯥ ꯁꯣꯟꯖꯤꯟꯕ ꯆꯥꯂꯨꯛ ꯑꯗꯨ ꯒꯥꯜꯉꯝꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗꯗꯨꯅ ꯃꯗꯨꯗ ꯐꯝꯃꯒ ꯆꯥꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ "ꯆꯥꯛꯇꯨ ꯆꯥꯔꯨꯅꯨ" ꯍꯥꯏꯒꯗꯕꯒꯤ ꯃꯌꯥ ꯀꯥꯊꯣꯔꯛꯄꯗ ꯒꯥꯜꯉꯝꯅ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯁꯗꯨꯝ ꯑꯆꯧꯕ ꯑꯃ ꯂꯩꯋꯥ ꯁꯣꯟꯖꯤꯜꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯥꯗ "ꯆꯥꯎ" ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯁꯗꯨꯝ ꯑꯗꯨ ꯃꯌꯥꯗ ꯅꯝꯁꯤꯜꯂꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯥꯔꯤ ꯃꯥꯜꯂꯦ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯂꯩꯋꯥ ꯁꯣꯟꯖꯤꯟꯕ ꯒꯥꯜꯉꯝꯗ ꯄꯤꯖꯒꯦ ꯊꯝꯕ ꯆꯥꯛ ꯑꯗꯨ ꯍꯦꯛ ꯆꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯦ, ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯂꯦ, ꯃꯃꯤꯠꯇ ꯃꯁꯦꯜ ꯃꯔꯥꯡ ꯎꯔꯛꯂꯦ꯫ ꯗꯣꯡꯀꯣꯡꯄꯨ ꯋꯥꯈꯜ ꯆꯣꯏꯔꯛꯂꯦ꯫ ꯂꯧꯁꯤꯡ ꯃꯉꯥꯜ ꯈꯪꯕꯗ ꯒꯥꯜꯉꯝꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟꯗ ꯂꯩꯋꯥꯅ ꯁꯨꯝꯗꯨꯅ ꯊꯝꯂꯤꯕ ꯃꯆꯤ ꯃꯔꯤ ꯄꯥꯟꯕ ꯁꯟꯗꯪ ꯑꯗꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯂꯤ꯫ ꯗꯣꯡꯀꯣꯡꯄꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯁꯟꯗꯪ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯇꯥꯅꯔꯛꯄꯗ ꯒꯥꯜꯉꯝꯗꯤ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯗꯨ ꯁꯟꯗꯪ ꯇꯣꯡꯗꯨꯅ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯂꯦ꯫ ꯃꯥꯅ ꯇꯥꯟꯅꯕꯗ ꯐꯪꯗ꯭ꯔꯦ꯫ ꯇꯨꯔꯦꯜ ꯂꯥꯟꯕ ꯉꯝꯗꯗꯨꯅ ꯗꯣꯡꯀꯣꯡꯄꯨꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗꯒꯤ ꯂꯥꯎꯔꯛꯏ, "ꯍꯥꯏ ꯒꯥꯜꯉꯝ, ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯟꯗꯪ ꯍꯨꯗꯨꯅ ꯆꯠꯂꯤꯕ ꯊꯧꯔꯤ ꯑꯗꯨꯒ ꯅꯈꯨꯕꯥꯛꯀ ꯁꯝꯖꯤꯟꯅꯔꯣ ꯑꯗꯨꯒ ꯅꯃꯤꯠꯁꯨ ꯇꯥꯡꯂꯣ" ꯍꯥꯏꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯩꯔꯛꯄꯗ ꯈꯨꯗꯛꯇ ꯒꯥꯜꯉꯝ ꯃꯃꯤꯠ ꯇꯥꯡꯂꯦ, ꯃꯈꯨꯕꯥꯛꯀ ꯊꯧꯔꯤꯒ ꯁꯝꯖꯤꯟꯅꯈ꯭ꯔꯦ, ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯒꯥꯜꯉꯝꯅ "ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ" ꯍꯪꯂꯛꯂꯕꯗ ꯗꯣꯡꯀꯣꯡꯄꯨꯅ "ꯑꯩꯗꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯗꯤ ꯅꯍꯥꯛꯁꯨ ꯅꯪꯅ ꯐꯝꯂꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨꯒ ꯃꯊꯨꯟꯒ ꯁꯧꯖꯤꯟꯅꯔꯣ, ꯅꯃꯤꯠꯁꯨ ꯇꯥꯡꯂꯣ" ꯍꯥꯏꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯩꯔꯛꯂꯕꯗ ꯈꯨꯗꯛꯇ ꯗꯣꯡꯀꯣꯡꯄꯨ ꯑꯗꯨ ꯅꯨꯡꯖꯥꯎꯒ ꯃꯊꯨꯟꯒ ꯁꯧꯖꯤꯜꯂꯦ, ꯑꯗꯨꯒ ꯃꯃꯤꯠꯁꯨ ꯇꯥꯡꯂꯦ꯫ ꯃꯃꯤꯠ ꯎꯗ꯭ꯔꯕꯗ ꯗꯣꯡꯀꯣꯡꯄꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯍꯥ ꯒꯥꯜꯉꯝ, ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕꯒꯦ"? ꯒꯥꯜꯉꯝꯅ "ꯑꯩꯗꯤ ꯃꯤꯠ ꯇꯥꯡꯂꯕꯁꯨ ꯃꯆꯤ ꯃꯔꯤ ꯄꯥꯟꯕ ꯁꯟꯗꯪ ꯑꯁꯤꯅ ꯆꯤꯡꯗꯨꯅ ꯑꯩꯕꯨꯗꯤ ꯏꯌꯨꯝꯗ ꯄꯨꯕꯤꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯇꯨꯔꯦꯜ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡꯅ ꯅꯪꯅ ꯐꯝꯂꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨ ꯆꯦꯟꯊꯈ꯭ꯔꯒꯅꯤ"꯫ ꯒꯥꯜꯉꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯗꯣꯡꯀꯣꯡꯄꯨꯅ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯗꯣꯡꯀꯣꯡꯄꯨꯅ "ꯒꯥꯜꯉꯝ, ꯑꯩꯈꯣꯏ ꯑꯅꯤ ꯃꯍꯩ ꯇꯥꯟꯅꯕ ꯇꯣꯛꯂꯁꯤ, ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ, ꯂꯩꯋꯥ ꯁꯣꯟꯅꯈꯤꯕ ꯍꯟꯗꯣꯛꯅꯔꯁꯤ" ꯍꯥꯏꯔꯛꯂꯦ꯫ ꯒꯥꯜꯉꯝꯅ "ꯅꯍꯥꯛꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ, ꯅꯍꯥꯛꯅ ꯍꯥꯟꯅ ꯍꯟꯗꯣꯛꯎ" ꯈꯨꯝꯂꯛꯏ꯫ ꯗꯣꯡꯀꯣꯡꯄꯨꯅ ꯁꯣꯟꯈꯤꯕ ꯂꯩꯋꯥ ꯄꯨꯝꯅꯃꯛ ꯍꯟꯗꯣꯛꯂꯦ, ꯑꯗꯨꯒ ꯒꯥꯜꯉꯝꯅꯁꯨ ꯃꯥꯅ ꯁꯣꯟꯈꯤꯕ ꯂꯩꯋꯥꯁꯨ ꯍꯟꯗꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯗꯣꯡꯀꯣꯡꯄꯨꯗꯤ ꯃꯥꯅ ꯐꯝꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯀꯟꯅ ꯁꯧꯖꯤꯟꯈꯤꯕꯅ ꯃꯅꯤꯡꯂꯣꯝꯒꯤ ꯎꯟꯁꯥ ꯈꯔ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯄꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯖꯥꯎꯗ ꯑꯉꯧꯕ ꯃꯆꯦꯠ ꯌꯥꯎꯔꯤꯕꯗꯨ ꯗꯣꯡꯀꯣꯡꯄꯨꯒꯤ ꯃꯅꯤꯡꯂꯣꯝꯒꯤ ꯎꯟꯁꯥꯅꯤ ꯊꯥꯖꯅꯔꯤ꯫ ꯂꯩꯋꯥ ꯇꯤꯟꯋꯥꯗ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯅꯥꯄꯜ ꯇꯧꯔꯝꯕ ꯗꯣꯡꯀꯣꯡꯄꯨ ꯒꯥꯜꯉꯝꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯐꯪꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯒ ꯒꯥꯜꯉꯝꯗꯤ ꯃꯆꯤ ꯃꯔꯤ ꯄꯥꯟꯕ ꯁꯟꯗꯪ ꯑꯗꯨ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯂꯒ ꯃꯄꯥ ꯗꯄꯥꯗ ꯁꯤꯟꯅꯔꯦ꯫ ꯁꯟꯗꯪ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯗꯄꯥꯗꯤ ꯋꯥꯁꯛꯈꯤꯕꯅ ꯈꯨꯗꯛꯇ ꯃꯃꯤꯠ ꯇꯥꯡꯂꯦ꯫
ꯂꯝ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯕꯤ ꯅꯨꯄꯤ ꯂꯧꯗꯨꯅ ꯒꯥꯜꯉꯝꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯗꯣꯡꯀꯣꯡꯄꯨꯗꯤ ꯃꯤꯅ ꯂꯥꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯔꯒ ꯒꯥꯜꯉꯝꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯃꯆꯥꯅꯨꯄꯤꯒ ꯁꯔꯧ ꯁꯤꯟꯅꯗꯨꯅ ꯒꯥꯜꯉꯝ ꯍꯥꯠꯅꯅꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯣ ꯊꯥꯔꯛꯂꯤ꯫ ꯗꯣꯡꯀꯣꯡꯄꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯒꯥꯜꯉꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ "ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯒꯥꯜꯉꯝꯁꯨ ꯍꯥꯟꯅꯗꯒꯤ ꯃꯥꯕꯨ ꯄꯥꯝꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯗꯣꯡꯀꯣꯡꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯕꯗ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯥ ꯁꯨꯝꯍꯠꯄꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯗ ꯒꯥꯜꯉꯝ ꯑꯁꯤ ꯉꯥꯎꯔꯦ, ꯑꯐ ꯐꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯅꯥꯁꯤꯟꯅꯗꯨꯅ ꯐꯃꯥꯡꯗ ꯍꯤꯞꯇꯨꯅ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯨꯅ ꯇꯧꯖꯕ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯅꯥꯔꯕꯗ ꯒꯥꯜꯉꯝ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯋꯥꯔꯦ꯫ ꯂꯩꯅꯥ ꯑꯁꯤ ꯃꯥꯅ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯅꯥꯔꯛꯄ꯭ꯔꯥ ꯍꯪꯕꯗꯁꯨ ꯅꯥꯔꯛꯇꯦ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯑꯅꯥꯕ ꯐꯒꯗꯒꯦ ꯍꯪꯕꯗ "ꯍꯤꯗꯥꯛ ꯆꯥꯕꯅ ꯑꯅꯥꯕ ꯐꯕ ꯉꯝꯂꯣꯏ꯫ ꯗꯣꯡꯀꯣꯡꯄꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯥꯜꯉꯝ ꯑꯁꯤ ꯃꯍꯨ ꯆꯥꯎꯕ ꯂꯤꯟ ꯑꯃ ꯍꯤꯡꯅ ꯐꯥꯍꯟꯒꯦ, ꯃꯗꯨ ꯐꯥꯕꯗ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯖꯒꯅꯤ ꯈꯟꯗꯨꯅ ꯂꯤꯟꯗꯨ ꯀꯧꯕ ꯂꯤꯟ ꯑꯗꯨ ꯐꯥꯗꯨꯅ ꯏꯔꯥꯠꯂꯕꯗꯤ ꯑꯅꯥꯕ ꯐꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯁꯤꯍꯟꯅꯤꯡꯗꯕꯗꯒꯤ ꯒꯥꯜꯉꯝꯗꯤ ꯑꯐ ꯐꯠꯇ ꯈꯟꯈꯤꯗ꯭ꯔꯦ꯫ ꯁꯤꯕ ꯀꯤꯗꯕ ꯃꯈꯩ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯂꯤꯟꯗꯨ ꯊꯤꯕ ꯊꯣꯔꯛꯂꯤ꯫ ꯆꯥꯎꯔꯕ ꯂꯤꯟꯗꯨ ꯑꯃ ꯂꯩꯋꯥ ꯁꯣꯟꯖꯤꯟꯗꯨꯅ ꯄꯪꯊꯍꯜꯂꯒ ꯍꯤꯡꯅ ꯐꯥꯗꯨꯅ ꯏꯔꯥꯠꯄꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯑꯅꯥꯕꯗꯨ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯒꯥꯜꯉꯝꯅ "ꯀꯔꯤ ꯑꯃꯨꯛ ꯏꯔꯥꯠꯀꯗꯒꯦ" ꯍꯪꯂꯛꯂꯕꯗ "ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕꯤꯒꯦ ꯈꯜꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯗꯕ ꯑꯃꯗꯤ ꯂꯩ꯫ ꯃꯗꯨ ꯐꯥꯒꯗꯕ ꯃꯤꯗꯤ ꯈꯔ ꯇꯥꯡꯏ, ꯑꯗꯨꯅ ꯑꯩꯅ ꯍꯧꯗꯣꯛꯇꯕꯅꯤ"꯫ ꯅꯨꯄꯤꯒꯤ ꯆꯤꯡꯅꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯒꯥꯜꯉꯝꯅ "ꯅꯍꯥꯛꯀꯤ ꯑꯅꯥꯕꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯕꯨꯛꯅꯤꯡꯗ ꯀꯔꯤꯃꯠꯇ ꯆꯤꯡꯅꯔꯨꯒꯅꯨ꯫ ꯑꯩꯅ ꯃꯗꯨ ꯐꯥꯗꯨꯅ ꯏꯔꯥꯠꯀꯅꯤ꯫ ꯑꯅꯥꯕ ꯐꯒꯗꯕ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ" ꯍꯥꯏꯔꯛꯂꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯄꯥ ꯗꯣꯡꯀꯣꯡꯄꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯗꯨꯅ "ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯑꯣꯛ ꯑꯃ ꯐꯥꯔꯒ ꯏꯔꯥꯠꯂꯕꯗꯤ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯛꯂꯕꯗ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯐꯥꯔꯒ ꯏꯔꯥꯠꯈꯤ"꯫ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯥꯜꯉꯝ ꯈꯪꯍꯧꯗꯅ ꯇꯨ ꯆꯨꯡꯏ꯫ ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯑꯣꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯝꯁꯥꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯄ ꯂꯝꯕꯤꯗ ꯍꯧꯔꯝꯕ ꯎꯄꯥꯜ ꯀꯌꯥ ꯃꯌꯥꯅ ꯍꯥꯏꯍꯠꯄꯗ ꯈꯥꯡꯇꯞꯇ ꯇꯨꯞꯇꯨꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯇꯦ, ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯅꯥꯄꯤ ꯁꯤꯡꯕꯤ ꯇꯥꯁꯤꯜꯂꯒ ꯃꯥꯒꯤ ꯂꯩꯅꯅꯕ ꯃꯀꯣꯟ ꯁꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯂꯝꯑꯣꯛ ꯑꯁꯤ ꯐꯥꯕ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯈꯪꯅ ꯈꯪꯅ ꯒꯥꯜꯉꯝ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗꯗꯨꯅ ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯑꯣꯛ ꯐꯥꯕ ꯆꯠꯀꯗꯕꯒꯤ ꯆꯥꯛꯍꯟ ꯆꯥꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥ ꯇꯥꯟꯕꯗ ꯄꯨꯒꯗꯧꯔꯤꯕ ꯍꯨꯏ ꯃꯌꯥꯝ ꯑꯗꯨ ꯀꯧꯔꯒ ꯆꯥꯛ ꯄꯤꯖꯩ꯫ ꯆꯥꯛ ꯊꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯨꯏ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ "ꯍꯥ ꯇꯥꯎꯕ ꯍꯨꯏꯁꯥ, ꯅꯈꯣꯏꯅ ꯍꯣꯔꯦꯟ ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯑꯣꯛ ꯐꯥꯕꯗ ꯅꯕꯨꯡꯉꯣ ꯒꯥꯜꯉꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯊꯥꯔꯤꯕ ꯆꯥꯛ ꯑꯁꯤ ꯆꯥꯒꯅꯨ, ꯄꯥꯡꯂꯣꯏ ꯈꯜꯂꯒꯅ ꯑꯍꯥꯎꯕ ꯆꯥꯛ ꯑꯦꯟꯁꯥꯡꯁꯤ ꯄꯤꯖꯒꯦ꯫ ꯅꯕꯨꯛ ꯊꯟꯅ ꯆꯥꯎ"꯫ ꯑꯔꯥꯝ ꯈꯧꯔꯥꯡꯂꯕ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯑꯍꯥꯎꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨ ꯆꯥꯅꯤꯡꯕꯗꯒꯤ ꯃꯕꯨꯡꯉꯣ ꯒꯥꯜꯉꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯃꯕꯨꯛ ꯊꯟꯅ ꯆꯥꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯕꯨꯡꯉꯣ ꯒꯥꯜꯉꯝꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ, ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯕ, ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯇꯥꯡꯁꯤ ꯀꯧꯕꯤ ꯍꯨꯏ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯊꯥꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨ ꯆꯥꯗꯅ ꯃꯕꯨꯛ ꯂꯥꯝꯅ ꯂꯥꯝꯅ ꯒꯥꯜꯉꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯨꯜꯂꯔꯤ꯫ ꯃꯔꯩ ꯇꯝꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯍꯟꯅ ꯍꯟꯅ ꯂꯦꯛꯄ ꯍꯧꯔꯛꯂꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯒꯥꯜꯉꯝꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯍꯨꯏꯌꯥꯝ ꯄꯨꯔꯒ ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯑꯣꯛ ꯐꯥꯕ ꯆꯠꯈꯤ꯫ ꯒꯥꯜꯉꯝꯅ ꯍꯨꯏꯌꯥꯝꯒ ꯂꯣꯏꯅꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯆꯠꯇꯨꯅ ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯑꯣꯛ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯃꯩꯊꯪꯗ ꯂꯝꯑꯣꯛꯀꯤ ꯃꯀꯣꯟ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯍꯨꯏꯌꯥꯝ ꯊꯥꯖꯤꯟꯗꯨꯅ ꯈꯣꯡꯍꯟꯕꯗ ꯂꯝꯑꯣꯛ ꯑꯗꯨ ꯁꯥꯎꯗꯨꯅ ꯃꯀꯣꯟꯗꯒꯤ ꯊꯣꯔꯛꯂꯒ ꯒꯥꯜꯉꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫
ꯒꯥꯜꯉꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯝꯃꯣꯛ ꯑꯗꯨꯒ ꯂꯥꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯨꯌꯥꯝꯗꯤ ꯀꯤꯗꯨꯅ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯨꯏ ꯃꯆꯥ ꯇꯪꯁꯤ ꯑꯗꯨꯗꯤ ꯃꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯝꯃꯣꯛ ꯑꯗꯨꯕꯨ ꯈꯣꯡ ꯈꯣꯡꯗꯨꯅ ꯆꯤꯛꯏ꯫ ꯇꯪꯁꯤꯗꯤ ꯆꯔꯥ ꯍꯦꯟꯕꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯇꯨꯅ ꯃꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯇꯣꯝꯇꯒ ꯂꯝꯃꯣꯛꯀ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯅꯔꯛꯄꯗ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯂꯤ꯫ ꯂꯝꯃꯣꯛꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯧꯔꯕ ꯃꯌꯥꯅ ꯒꯥꯜꯉꯝꯒꯤ ꯃꯊꯕꯥꯛꯇ ꯊꯤꯟꯒꯥꯏꯗꯨꯅ ꯋꯥꯏꯔꯝꯂꯒ ꯂꯝꯃꯣꯛ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯒꯥꯜꯉꯝꯗꯤ ꯂꯩꯃꯥꯏꯊꯛꯇ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤ꯫ ꯃꯥꯒꯤ ꯍꯨꯏ ꯇꯪꯁꯤꯅ ꯃꯅꯥꯛꯇ ꯀꯨꯜꯂꯒ ꯀꯞꯇꯨꯅ ꯃꯕꯨꯡꯉꯣ ꯀꯧꯔꯒ ꯍꯟꯅ ꯍꯟꯅ ꯀꯞꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯥꯜꯉꯝ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯔ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯒꯗꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯗꯨꯅ ꯂꯩꯖꯔꯤꯕ ꯅꯨꯡꯁꯤꯔꯕ ꯍꯨꯏ ꯇꯥꯡꯁꯤ ꯑꯗꯨꯕꯨ ꯀꯣꯜꯂꯒ "ꯍꯥ ꯇꯥꯡꯁꯤ, ꯑꯩꯗꯤ ꯁꯤꯕ ꯇꯥꯔꯦ꯫ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ ꯗꯣꯡꯀꯣꯡꯄꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯁꯤꯅꯕꯒꯤꯗꯃꯛ ꯂꯝꯃꯣꯛ ꯍꯥꯠꯂꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯍꯥꯛꯅ ꯃꯥꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯂꯨ, ꯑꯗꯨꯒ ꯃꯆꯤ ꯃꯔꯤ ꯄꯥꯟꯕ ꯁꯟꯗꯪ ꯑꯗꯨ ꯅꯍꯥꯛꯀꯤ ꯅꯌꯨꯡ ꯆꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠ ꯇꯥꯡꯍꯜꯂꯨ꯫ ꯅꯍꯥꯛꯅ ꯁꯟꯗꯪꯒꯤ ꯃꯅꯤꯡꯒꯣꯡꯗ ꯐꯝꯂꯒ ꯃꯊꯨꯟ ꯍꯣꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯎ꯫ ꯃꯊꯤꯕꯣꯡ ꯃꯔꯤꯟ, ꯈꯣꯏꯔꯤꯟ, ꯂꯤꯟꯁꯥꯡ ꯄꯨꯝꯅꯃꯛꯇꯨ ꯅꯍꯥꯛꯅ ꯃꯕꯨꯛꯇ ꯆꯤꯛꯊꯠꯂꯒ ꯆꯥꯊꯣꯛꯎ꯫ ꯑꯗꯨꯒ ꯊꯃꯣꯏ ꯑꯃꯗꯤ ꯐꯤꯔꯥꯛꯇꯤ ꯅꯍꯥꯛ ꯆꯥꯒꯅꯨ꯫ ꯑꯩꯒꯤꯗꯃꯛꯇ ꯈꯥꯛꯎ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯜꯉꯝ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯕꯨꯡꯉꯣ ꯁꯤꯔꯕꯗ ꯇꯥꯡꯁꯤꯅ ꯃꯈꯣꯡꯅ ꯂꯩꯕꯥꯛ ꯈꯣꯠꯇꯨꯅ ꯃꯕꯨꯡꯉꯣꯕꯨ ꯀꯨꯞꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯣꯡꯀꯣꯡꯄꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯆꯤ ꯃꯔꯤ ꯄꯥꯟꯕ ꯁꯟꯗꯪ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯒꯗꯕꯒꯤ ꯂꯝꯕꯤꯗ ꯆꯤꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯇꯪꯁꯤꯅ ꯂꯣꯟꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯗꯣꯡꯀꯣꯡꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯤꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯌꯨꯡꯅ ꯁꯟꯗꯪꯒꯤ ꯃꯃꯤꯠꯇ ꯆꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠ ꯇꯥꯡꯍꯜꯂꯤ꯫ ꯃꯃꯤꯠ ꯇꯥꯡꯂꯕ ꯁꯟꯗꯪ ꯑꯗꯨ ꯆꯪꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯪꯁꯤꯅ ꯁꯟꯗꯪꯒꯤ ꯃꯅꯤꯡꯒꯣꯡꯗ ꯆꯣꯡꯈꯠꯂꯒ ꯃꯊꯨꯟ ꯍꯣꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯕꯨꯡꯉꯣ ꯒꯥꯜꯉꯝꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯊꯤꯕꯣꯡ ꯃꯔꯤꯜ, ꯈꯣꯏꯔꯤꯟ, ꯂꯤꯟꯁꯥꯡ ꯄꯨꯝꯅꯃꯛ ꯃꯕꯨꯛꯇꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯇꯣꯡꯁꯥꯁꯨ ꯆꯥꯔꯦ꯫ ꯐꯤꯔꯥꯛ ꯑꯃꯁꯨꯡ ꯊꯃꯣꯏ ꯑꯅꯤꯗꯨꯗꯤ ꯎꯅꯥꯗ ꯍꯥꯞꯂꯒ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯕꯨꯡꯉꯣ ꯒꯥꯜꯉꯝꯗ ꯀꯠꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯇꯥꯡꯁꯤ ꯎꯃꯪꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯍꯨꯏꯊꯧ ꯑꯣꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯍꯨꯏꯊꯧꯅ ꯃꯌꯨꯡ ꯆꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠ ꯇꯥꯡꯍꯟꯗꯨꯅ ꯁꯥ ꯍꯥꯠꯂꯒ ꯃꯊꯨꯟ ꯍꯣꯒꯥꯏꯗꯨꯅ ꯃꯊꯤꯕꯣꯡ ꯃꯔꯤꯟ, ꯈꯣꯏꯔꯤꯟ, ꯂꯤꯟꯁꯥꯡ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯏ꯫ ꯑꯗꯨꯒ ꯐꯤꯔꯥꯛ ꯑꯃꯁꯨꯡ ꯊꯃꯣꯏꯗꯤ ꯂꯥꯗ ꯅꯠꯇ꯭ꯔꯒ ꯎꯅꯥꯗ ꯍꯥꯞꯂꯒ ꯇꯝꯂꯤꯕꯁꯤ ꯁꯤꯈ꯭ꯔꯕ ꯃꯕꯨꯡꯉꯣ ꯒꯥꯜꯉꯝꯗ ꯀꯠꯂꯤꯕꯅꯤ ꯊꯥꯖꯅꯔꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯨꯖꯔꯛꯄ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥꯋꯥꯔꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫